Hi mayam, good morning. How's ayuk nina isani pa school da puna wagi tiffin kana semini. School chalam da gidi jara budi wale aduga asina tiffin box da hap na bani. Mana bread ki haubi waina ne asi bread si alu ga tilhau ga badam ga ngaure sisina kogi bread tu gi manung da ne hap tu nya ba do video si da mayam tu yang ne si. Ma'am yang usi kem lah how bani sisi angangi aku isani pahan di si tiffin dah apa yang pame aduna magi tiffin dah hatu ini ngasigi isani pagi tiffin ayu ki thabakan baloy aduna hauji thoji school ki thokle aduga gari ngai rin gari haina be sina khara ko mengon dasu Pitru se yaw baina hangat ka handa ya waya ba aduna hajikti khara ko mem gari na puthok pusin taw biramina akhoi paru tum hobalak ta ngai re aduna mamai mami kese aina papa hodoi ba dada chakhi dore na kai dada kai nu paru nang ka phudra bonga chi bye hai do bye bye dada de bye hai wai ni ne Sila deh, dijum sila. Chalo. मैं आम भाई स्कूल चखरे मिना जुम संगा जे बब वारे बने पड़ो इस नंग हगोट पगा दादा थिंदो पचत पदा वारे आ मैं पिमा ayuk ngahag स्कूल चलम दा यो होबे सिदि मैं वाई लोग सु थुंगे फोन काय बदा इसा लोइना काय रे मैम नहा नोंग ममा इचानी पातो मसिना मोबाइल पाइना लेबदगी माई मकुतगी मखादा ताना मोबाइल से काइथोग्राबा काइथोक पाइदि डिस्प्ले साइनेदा पाइ डिस्प्ले तो चाकपा मिना कॉल तौरपगा से असुम मफम तो खंगाबैना इंखलगा कसुम वारी तो सुम सानाबदि याबने डिस्प्ले ममाइ दु त सुम चाखिबा अइना पाइनाबो मोबाइल नेना नुंगाइते वखल दो साथीना angang makutai tana kai bai nau pai su leite wakhal se sum nungai te mapana hai khalunu dai na nungai ta badorim nungai ta manung yeuna nungai tra bjane adana lok ka thungne arum pok se nungai ta ba aduna video ga thangat pangam dare sele mobile se sem budi se me da mobile se anau ba display ha pai ni aduna rubber na phari sing Hojikti amu ko biche hangal le na halita na school dagi ke no la ieba notice ke la ieba adu asiga da whatsapp su jauri ba school gi loine details pura ma asiga da ne ba aduna sum same ora sise matam di kuina changau de display se sin ba da minute 35 khak changi aduga sum pura ga la ya sin napak khola ga rubber se ki le ba nongala lokthok wai ne ina lokthok tri taunu nang thugai na phone Mata sanay yung ne, mana thugari ka madadana thugari ne. Dadana thugari ni kahit sanay ba. Ado phone ka piu hai dre ngang padagi na. Phone thugari. Masuk kayong pizza dre. Howji ka mo akoy gi mo sa na mo na ro ge akoy gi su breakfast loy sum sa re ne akoy su ichane pa han de tiffin haw ke base amu hawre sa na sa siga sum thani hawre ne bada
ꯆꯉꯥꯡꯁꯤꯒ ꯍꯥꯎꯔ ꯐꯖꯅ ꯑꯩꯈꯣꯏ ꯄꯔꯨꯁꯨ ꯁꯪꯒꯣꯝ ꯊꯛꯑꯦ ꯁꯤꯗ ꯀꯥꯔꯣꯟ ꯑꯈꯥꯕꯤ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯦ ꯆꯥ ꯊꯛ ꯂꯣꯏꯔꯒ ꯐꯤ ꯐꯧꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯎꯏꯌꯦꯁꯦ ꯑꯩꯒꯤ ꯃꯌꯥꯡꯕ ꯃꯅꯥꯁꯤꯗꯤ ꯐꯖꯗ꯭ꯔꯥ ꯃꯃꯥꯡꯗꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯣꯔꯣꯛꯀ ꯐꯖꯅ ꯊꯥꯔꯝꯃꯤꯗ ꯍꯧꯖꯤꯛꯇꯤ ꯆꯠꯇꯣꯔꯦ ꯍꯥꯏꯅ ꯀꯔꯤꯝ ꯊꯥꯅꯤꯡꯗꯔꯦ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯍꯥꯏꯅ ꯁꯦ ꯁꯣꯡꯉꯤꯕ ꯃꯌꯥꯝꯁꯦ ꯃꯄꯥꯟ ꯂꯩꯔꯗꯤ ꯐꯖꯅ ꯁꯦꯡꯗꯣꯛꯇꯅ ꯁꯤꯠ ꯅꯥꯟꯅꯒ ꯊꯝꯃꯦꯕ ꯑꯗꯣ ꯀꯥꯔꯣꯟꯁꯤꯗꯤ ꯍꯤꯡꯕ꯭ꯔꯥ ꯌꯦꯡꯒꯦ ꯊꯥ 6-7 ꯑꯃꯗꯤ ꯂꯩꯗꯣꯏꯅꯤꯅ ꯀꯥꯔꯣꯟꯁꯦ ꯄꯥꯜꯂꯛꯄ꯭ꯔꯥ ꯌꯦꯡ ꯇꯥꯔꯤꯅꯦ ꯁꯦꯝꯕꯤꯑꯒꯦ ꯈꯔ ꯁꯦꯡꯗꯣꯛꯑꯒꯦ ꯁꯥꯏ ꯃꯐꯝꯁꯦ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤ ꯁꯤ ꯋꯥꯁꯦ ꯈꯥꯏꯕꯗ ꯀꯥꯔꯣꯟ ꯄꯥꯝꯕꯤꯁꯦ ꯃꯔꯤ ꯆꯠꯂꯦꯕ ꯑꯁꯤ ꯌꯨꯡꯁꯟꯕꯤꯒꯦ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯋꯥ ꯑꯃꯗꯤ ꯈꯥꯏꯔꯒ ꯀꯥꯔꯣꯟ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡꯗꯗꯤ ꯌꯨꯡꯁꯜꯂꯦ ꯈꯔ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯕ꯭ꯂꯦꯆꯤꯡ ꯄꯥꯎꯗꯔ ꯄꯨꯔꯛꯑꯒ ꯍꯥꯞꯇ ꯌꯥꯔꯣꯏ ꯅꯣꯡ ꯈꯔ ꯆꯨꯈꯤꯕꯒꯤ ꯏꯁꯛꯅꯇ ꯉꯥꯏꯔꯦ ꯑꯩ ꯇꯣꯅꯤꯡꯒꯣꯛꯀꯁꯦ ꯍꯥꯟꯅ ꯌꯥꯝ ꯐꯖꯈ꯭ꯔ ꯄꯣꯠꯅꯤꯗ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯌꯦꯡꯕꯤꯗ꯭ꯔꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯀꯥꯔꯣꯟ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗꯨꯒꯗꯅꯦ ꯋꯥ ꯑꯃꯗꯤ ꯈꯥꯏꯔꯒ ꯑꯩꯅ ꯌꯨꯡꯉꯝꯃꯦꯕ ꯋꯥꯗꯣ ꯀꯟꯕꯅ ꯋꯥꯗꯣ ꯃꯀꯣꯛ ꯑꯣꯏꯅ ꯇꯧꯏ ꯃꯥꯜꯂꯦꯕ ꯌꯥꯝ ꯀꯟꯕ ꯑꯗꯨꯅ ꯊꯥꯡꯒ ꯆꯪꯗꯦ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯈꯥꯏꯗꯠꯂꯒ ꯌꯨꯡꯁꯜꯂꯝꯃꯦ ꯑꯩ ꯄꯣꯠ ꯊꯥꯕ ꯈꯣꯠꯄꯁꯦ ꯑꯩ ꯌꯥꯝꯅꯗꯤ ꯍꯩꯇꯦꯕ ꯋꯥꯗꯨꯗꯤ ꯌꯨꯡꯁꯜꯂꯦ ꯌꯦꯡꯒꯅꯤ ꯈꯔꯅꯤ ꯂꯩꯔꯗꯤ ꯃꯄꯥ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯌꯦꯡꯍꯟꯕ ꯍꯥꯏꯅꯤ ꯁꯤꯈ꯭ꯔꯗꯤ ꯁꯤꯈ꯭ꯔꯦ ꯍꯤꯡꯉꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯄꯥꯜꯂꯛꯀꯗꯒꯦ ꯍꯥꯏꯅꯅꯦ ꯁꯨꯝ ꯑꯩꯅ ꯈꯪꯕꯗꯨꯗꯤ ꯁꯨꯝ ꯇꯧꯁꯜꯂꯝꯃꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯔꯨꯁꯦ ꯃꯃꯥꯡꯗꯗꯤ ꯑꯩꯅꯒ ꯐꯤ ꯁꯨꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯣꯕꯥꯏꯜ ꯄꯤꯁꯜꯂꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜꯗꯣ ꯍꯥꯏꯗ꯭ꯔꯦ ꯊꯨꯒꯥꯏꯔꯃꯤꯅ ꯃꯅꯣꯛ ꯂꯩꯗꯧ ꯃꯥꯅ ꯃꯣꯕꯥꯏꯜ ꯊꯨꯒꯥꯏ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯅꯣꯛ ꯂꯩꯕ ꯐꯤꯁꯨ ꯁꯨꯗꯣꯛꯅ ꯂꯣꯏꯔꯦ ꯀꯥꯔꯣꯟ ꯑꯈꯥꯕꯤ ꯃꯈꯣꯡꯁꯨ ꯋꯥ ꯑꯃꯗꯤ ꯌꯨꯡꯁꯜꯂꯝꯃꯦ ꯑꯁꯨꯝ ꯃꯇꯝꯁꯦ ꯆꯈꯤ ꯈꯪꯍꯧꯗꯦ ꯑꯗꯣ ꯏꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯁꯤꯗ ꯑꯃꯨꯛ ꯂꯐꯣꯏ ꯑꯃ ꯄꯤꯖꯈꯤꯒꯦ ꯄꯔꯨꯁꯦ ꯀꯩꯅꯣ ꯒꯟꯅꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯒꯟꯅꯦ ꯍꯥꯏꯅꯦ ꯑꯗꯨꯏꯗꯤ ꯑꯩ ꯄꯔꯨꯁꯦ ꯂꯐꯣꯏ ꯄꯤꯖꯈꯤꯒꯦ ꯍꯧꯖꯤꯛ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦ ꯆꯥꯛꯇꯤ ꯊꯣꯡꯉꯔꯣꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯄꯨꯔꯤꯒ ꯑꯗꯨꯒ ꯁꯪꯒꯣꯝ ꯈꯤꯔꯒ ꯍꯧꯒꯦ ꯇꯧꯅꯦꯕ ꯑꯁꯤ ꯆꯥꯍꯧꯅꯤ ꯑꯩꯒꯤ ꯈꯨꯊꯣꯡꯁꯤꯗꯤ ꯆꯦꯡ ꯇꯤꯡꯕꯒ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯩꯇꯕ ꯃꯤꯁꯨ ꯂꯣꯏ ꯍꯩꯇ꯭ꯔꯣꯃꯤ ꯆꯥꯍꯧ ꯆꯦꯡꯁꯦ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯁꯤꯡ ꯁꯧꯔꯦ ꯏꯁꯤꯡꯁꯦ ꯁꯧꯔꯦ ꯏꯁꯤꯡ ꯑꯁꯧꯕꯁꯤꯗ ꯑꯩ ꯃꯤꯊꯥꯏ ꯃꯦꯠꯁꯦ ꯍꯥꯞꯆꯜꯂꯒꯦ ꯈꯔ ꯏꯁꯤꯡꯁꯤꯗ ꯃꯤꯊꯥꯏ ꯃꯦꯠꯇꯣ ꯅꯩꯈꯔꯦ ꯑꯗꯨꯒ ꯁꯦ ꯆꯥꯍꯧ ꯆꯦꯡꯗꯣ ꯑꯩ ꯆꯥꯝꯊꯣꯔꯦ ꯀꯨꯀꯔꯗ ꯍꯥꯞꯆꯜꯂꯒꯦ ꯁꯪꯒꯣꯝꯁꯦ ꯍꯥꯞꯄꯒ ꯑꯩ ꯁꯤꯇꯤ ꯑꯃꯈꯛꯇꯤ ꯀꯥꯝꯍꯜꯂꯅꯤ ꯃꯇꯝ ꯌꯥꯝ ꯆꯪꯗꯅꯕꯒꯤꯅꯤ ꯁꯤꯇꯤ 2 ꯀꯥꯝꯃ ꯃꯇꯨꯡꯗ ꯆꯦꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯑꯗꯣ ꯑꯁꯤ ꯁꯪꯒꯣꯝꯁꯦ ꯍꯩꯖꯤꯜꯂꯒꯦ ꯂꯣꯏꯅ ꯃꯍꯤꯁꯦ ꯌꯥꯝꯕ ꯃꯥꯟꯕꯩ ꯋꯥꯔꯤꯇꯅꯤ ꯍꯣꯔꯦꯟ ꯁꯧꯔꯒ ꯁꯨꯝ ꯊꯥꯡꯗꯕꯗ ꯁꯨꯝ ꯐꯝꯖꯤꯟꯈ꯭ꯔꯅꯤ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯑꯩꯅ ꯈꯤꯔꯗ ꯍꯥꯞꯇꯣꯏꯁꯦ ꯀꯔꯄꯨꯔꯇꯤ ꯍꯥꯞꯄꯔꯣꯏ ꯀꯔꯄꯨꯔꯠꯀꯤ ꯃꯍꯨꯠꯇ ꯏꯂꯥꯏꯆꯤ ꯍꯥꯞꯄꯅꯤ ꯌꯨꯕꯤ ꯑꯗꯩꯗꯤ ꯀꯥꯖꯨ ꯑꯁꯤꯅ ꯀꯤꯁꯃꯤꯁ ꯂꯩꯔꯦ ꯀꯤꯁꯃꯤꯁꯁꯦ ꯑꯩ ꯀꯣꯟꯅꯪꯗ ꯍꯥꯞꯄꯅꯤ ꯏꯂꯥꯏꯆꯤꯒ ꯌꯨꯕꯤꯒ ꯀꯥꯖꯨꯒꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯌꯥꯔꯦ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯒꯦ ꯃꯁꯥꯒꯤ ꯁꯪꯒꯣꯝꯒꯤ ꯊꯨꯝꯕꯅꯤꯅ ꯌꯥꯝ ꯍꯥꯞꯄꯔꯣꯏ ꯌꯥꯔꯅꯤ ꯑꯩ ꯁꯪꯒꯣꯝ ꯀꯦꯛꯁꯦ ꯂꯥꯁꯇ ꯀꯤꯁꯃꯤꯁꯁꯦ ꯍꯥꯞꯄꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯟꯆ ꯈꯤꯔꯗꯣ ꯁꯦ ꯂꯩꯔꯦ ꯈꯤꯔꯗꯣ ꯉꯁꯥꯏ ꯃꯍꯤ ꯌꯥꯝ ꯂꯥꯡꯕ ꯃꯥꯟꯗ꯭ꯔꯥ ꯍꯧꯖꯤꯛ ꯁꯨꯝ
ꯆꯞ ꯆꯥꯈꯔꯦ ꯏꯪꯊꯔꯛꯄꯗ ꯁꯨꯝ ꯆꯞ ꯆꯥꯕꯅꯦꯕ ꯁꯤꯗ ꯄꯨꯔꯤ ꯁꯤꯅ ꯕꯦꯔꯤ ꯉꯧꯕ ꯈꯤꯔꯁꯦ ꯌꯥꯝꯕꯅꯤꯅ ꯁꯣꯝꯗ ꯈꯥꯏꯗꯣꯛꯑꯒ ꯁꯤ ꯍꯣꯔꯦꯟ ꯃꯤ ꯀꯣꯏꯔꯛꯑꯁꯨ ꯁꯨꯝ ꯄꯤꯖ ꯌꯥꯔꯅꯤ ꯁꯦꯡꯅ ꯊꯝꯈ꯭ꯔꯒꯦ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯛꯄꯗ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯁꯪꯒꯣꯝ ꯈꯤꯔꯁꯦ ꯍꯥꯟꯅ ꯇꯦꯁ ꯇꯧ ꯌꯦꯡꯒꯦ ꯍꯥꯎꯏ ꯅꯪ ꯆꯥꯗꯣꯏꯔꯣ ꯗꯥꯔꯨꯝ ꯂꯩꯕꯁꯤꯅ ꯆꯥꯛ ꯆꯥꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯉꯔꯣꯏꯒꯦ ꯉꯁꯤ ꯑꯁꯤꯅ ꯈꯔ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯊꯣꯡꯉꯤ ꯈꯤꯔꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯁꯪꯒꯣꯝ ꯅꯝꯃꯗꯤ ꯑꯁꯨꯝ ꯈꯤꯔꯁꯦ ꯍꯥꯎꯋꯤꯀꯣ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯕꯦꯔꯤ ꯉꯧꯕꯒ ꯄꯨꯔꯤꯒ ꯈꯤꯔꯒ ꯌꯥꯝ ꯍꯥꯎꯔꯦ ꯑꯩꯗꯤ ꯈꯤꯔꯁꯦ ꯈꯔꯁꯨ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯈꯤꯔꯁꯦ ꯍꯥꯎꯔꯦ ꯐꯖꯅ ꯍꯧꯖꯤꯛ ꯄꯔꯨꯝ ꯑꯃꯨꯛ ꯈꯔ ꯏꯪꯈꯤꯒꯦ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯨꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ